Tamenglongda ana layengi khudong chawa ningthina pibidaba asi lamdam asigi miyamdi naba yaroi hairibra haina puyana hairi. Kurumjari SCB Pau Meeting Tabirba Sumutaram Nauchari Pau Sandona Pizari. Miyamna Dr. Laini Hainaba Adu Chapchaba Kudam Tamenglong District Hospital da Leiramba Puya Amadi FNCC na Thingnarakre. Tamenglong District Hospital gi Medical Superintendent na Hospital asigi maipi naba generator senanaba Amadi sembagi thodang su puduna Leiramle. FNCC Puya Amadi Joint Trap Student Association na Hospital asida yengsinbada mai ningthi na piramdaba mai matik chadabana generator piraklabasu senanaba staff piraktabana MS na senaramba Pediatric Surgery Dr. Leitaba Nurse Tarataret ki manungda taruk mahut silamba ising fangdabagi awaba mayok naramba kaya thingnarake. Joint Tribe Student Association ki maikaidagi hospital asigi watliba sing asi mention binaba kayarak hairabasu tabidre. Puyagi Secretary General Longzam Abothe Maitay na Imphal dagi lapna leiba Tamenglongda ana layingi khudong chawa ningthi na pibidaba asi lamdam asigi miyamdi naba yaroi hairibra naraklasu mayamna thokpa tawjaro haibaki Fibamda Thamba Asi Laibakthibane. Hospital Asida Watliba Sing Atuvada Mention Biu Haina Fundorake. Tampakta Hozik Krik Inaraga, Dr. Singh Nursing, Krik Inaraga Laye, Ado Akoi Sing the Sun Lakpiu Hibsi Akoi Epu Toningi, Ado Sarkar Nasu, Department Nasu, Health Directorate Nasu, Akoigi, Sing the Ya Watpa Hova Laibam Yamse, 100% Minbang Amdrasu Kitang or so mention Biningai, Akoi Students Association की साइट की अपील तौजनिंग बनी पोस्टिंग मफम दी कल्लगा लाकदब मैम सु यावरी सिंग द तानिंग दबगी एमएलए न इंटरफेयर तौरगा मिनिस्टर न इंटरफेयर तौरगा ट्रांसफर पोस्टिंग से सनिंग बम मफम द सतुन लेरिब मैम से गवर्नमेंट से तुमिन ले येंखिगेदा अदुम तौनिंग ब तौसुनो हाइना थादोकेरा मरो ओइना तमेंगलोंग द तारिबा नर्स स्टाफ मैम से हौजिक सब्स्टिट्यूशन थमदुना ले यूटिलाइजेशन द डॉक्टर वगैरह नर्स वगैरह स्टाफ वगैरह लाक्तब मैम से लांगनिंगदरगा अथुबा मतम रिजाइन तोबिरो न हाइगे अदु मरक्तिदा डीसी न करी तौरगली यिंगसिन बियो डीसी सीएमओ यिंगसिन बियो एमएलए नंग करी तौरगली चलगा यिंगसिन बियो थबक द ककपियो अदु ओरदि अखोय पब्लिक की दमकता थबक तौबो याबा सिंसियर ओइबा मीदो याम लई अदुगुमा अथुबा मतमदा पिबियो स अदुगा मरो ओइना सब्स्टिट्यूशन के कल्चर से अथुबा मतमदा मुथतकदबनी हाबिसे अखोइना अकनबा वाफम थमजगे यारगदी अखोइगी लैरिबा मियाम सिंगनसु अदुगा नर्स अमदी डॉक्टर सिंगनसु सिंगद सत्पगी हैनबिसि थमकांदा सिंगद मथौ तौरकांदा सिंगतम अनिगी रिलेशन जी हेना फगतपा अमदी पुन्न वाखन खनमिनबा पुन्न थबक तौमिनबगी तंजा अदु लौमिनरकांदा अखोइ पुयाना संसलेबा थबक थरमसिंगद सपोर्ट तौबियु अदुगा हारिबा मफम असिदा मई इसिंग अवाटपा लेबा तारगदी हॉस्पिटल अमा चलाइबा यारोइदबनिना मई इसिंग अवाटपसे मरी लेनबा अथॉरिटी सिंगना येंगसनबिरकाना वाटनबगिदमक्ता थबक पाइखत्पियु हाइबदो पुयागे माइकैदगी अमदी FNCC माइकैदगी थुजै FNCC के कन्वेनर अख्यु ngaumaina lenga ki thabak tawraga apiwa posting mafamda chatning dabagi mahut sinba thamlaga yumda famlaga leigadawa oirabadi fam thadopiro angamba mi tawhalasi haiki asigi bathawang asina chingamadi tamgi mari lapthokna nabagi maram oihalli health minister amadi health service ki director nasu wachat wanom tawraga apamba posting khanbagi thabak tawriba asi thingnanaba hotnabiyu haiki Nit na chingba laibaga sige achauba competitive examination kaya da lepta na paper leak oirakpa amadi education system da amotpa kaya lairakpa na mahiroi kaya ningba kahele haibaga mari leinana laibaga sige maikai kaya dagi jantar mantar da punduna Union Education Minister Dharmendra Pradhan resign tau haina changsiliba miyangi khongjang aduda Manipur dagi su National Federation of Indian Women NFIW gi masa branch ama oiriba All Manipur Nupi Maruki Thaumi kaya su saruk yaduna Kolau kaya laukre. All Manipur Nupi Maruki Thaumi Singaduna Jantar Mantarda Women's Reservation Implementation Tau Parliament Amadi State Assembly da Women's Quota Chada Kuntra Humdoi Ohelu Manipur Thugaina na Basinganu Manipur da Santi Purau We Want Justice Union Education Minister Dharmendra Pradhan resign tau haiba kholau kaya lauke NFIW ki Vice President su ODB All Manipur Nupi Maruk ki Working President M Sakhi amadi Nupi Maruk ki General Secretary SS Punima Sina luchingduna sangsin ki ba khongjang aduda CPI ki National Council Member Dr. P Khogendro amadi AIPS o ki National Council Member S Somananda su sarukyaki
Manipur thungai ba yaroi Bharat sarkar na Manipur thungai ba yaroi we want Justice! we want Justice! Babina Group of Companies na Dr. Thangzam Davli ki autobiography Microscope to Milestone, a pathologist's journey beyond the left amadi Laurembam Oren Kumar na iba Dr. Thangzam Davli ki biography Korogi Mangal Fongbagi Thauram Classic Grande da pangthokre. Thauram adu da former Professor of Surgery, former Director, RIMS, former VC, Manipur University, Amadi, ex-member of Legislative Assembly, Professor N.G. Bizoy, former Vice Chancellor, Danamanjuri University, Professor N. Rasmohan, IIIT Manipur Gi Director, Professor Kristen Bhaskar, ex-Minister Dr. M. Nara, Oren Kumar Laurembam, K. H. Krishnan, Pradeep Fanjawam, Dr. N. K. Nachingba Sarukyaki. Tharanga Mari Lainana, Dr. Thangdan Davli na Punsida Tangnaki with Tagdok Sing Hangatna Yankatlaga Itokpani, Toydok and Dokpa Fida Kalekan Baginati, Rumahal Tanki Kamacha Amadagi Awaiba Microscope Amadagi Horaklaga Hausik Uriba Babina Group of Companies Yodakpagi Wari Sing Horakliba Angang Singda Li Nanaba Ibani Haiki. Matamda day sumba autobiography ma igne je thajaram de han da plan tawjar masi sumba memoirs ma iraga booklet ma chang mom torga gi future generation ge ngang singi wela moina yeng jahong ba yum yona thamge na khanjaram mani adu dagi scale je sum chawlat na iroi loi badadi sigi autobiography si 340 pages leiba adu mama pung phawa dai ma onre date exam ya mama option jaraga achoba chana ba ya bo bol man bu Sige like si irak pa matanda mayam na muting pangbibdagi na si di autobiography si masat masutok pa rin malay amadi wari na itazay Paugi Maraktana atema break amatang lauminasi. Matamgi nungsit nungsa amadi ainga sana maram moiraga lok tungba amadi kubana singba tatana thohalli pumna magsibu kudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnaw maring chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Birtigan Regent University, Kanchipur, Southview, Imphal West. Admission is going on for various graduate and postgraduate courses, Bachelor of Pharmacy, Diploma of Pharmacy, and Special B.Ed, HIVI and IDD. For details, kindly visit the campus or contact the numbers below. Honglakliba punsigi lambi sida araiba chaba yaba makhai sasinari aduna hidak langthak kayama chadaba yarakte sasilliba singduna adomgi liver da kayam sokhalli khangbibra Liver nabu soklaba, chaning thakning ba phawdaba puk nungai taba, khong hamba nungai raktaba amadi kuchu kumen senghalakti. Kuding magsibu ngaktok ke hairabadi Jolip 100% natural syrup amadi capsule. Jolip 100% natural syrup and capsule. Break matang makhatar papauda Jawaharlal Nehru Manipur Dance Academy Imphal na sinduna Ratha Yatra Festival Thoram Academy asagi mandapta pangthokre Sangit Natak Academy New Delhi gi makhada JNDAM na sinba thoram maduda Manipur State Kala Academy Imphal gi Secretary Sunanda Thokchom Sangit Natak Academy awardee visiting guru JNMDA Gi L Lakpati Sangit Natak Academy awardee visiting guru JNMDA Gi M Kamini Kumar Amadi Vice Chairman JNMDA Gi L Joy Chandrana Athoiba Mithungnen Singh Oina Sarukyaki Academy asigi mahiroi kaya amadi guru kaya na Sarukyaki ba tauram aduda Nupi Khubag Isai Nupi Jayadep Chongba Amadi Chali Jagoi Su Khudol Tamki National Legal Service Authority NALSA Amadi Manipur State Legal Services Authority Masulsa gi meeting makada District Legal Service Authority DLSA Bisnupur Amadi CMO Bisnupurga Legal Aid Clinic Thanga Karanga Kusam Naduna Thanga Eating Mandopta Nong Magyoiba Free Medical Health Camp Ama Pangthokre Camp asida specialist Amadi MO yauna apunba Dr. Tare na ophthalmology pediatric psychiatry dermatology gynae Amadi medicine na chingba single layengi
ꯀꯥꯟꯅꯕꯁꯤꯡꯒꯤ ꯃꯔꯝꯗ ꯂꯝꯗꯝ ꯑꯗꯨꯒꯤ ꯃꯤꯌꯥꯝꯗ ꯈꯨꯗꯣꯡꯆꯥꯕ ꯄꯤꯕꯒ ꯂꯣꯏꯅꯅ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯀꯌꯥꯁꯨ ꯂꯦꯞꯅ ꯌꯦꯟꯊꯣꯛꯈꯤ꯫ ꯀ꯭ꯂꯤꯅꯤꯀꯦꯜ ꯁꯥꯏꯀꯣꯂꯣꯖꯤꯁ ꯑꯔꯤꯕꯝ ꯒꯨꯜꯁꯟ ꯁꯔꯃꯅ ꯄꯦꯁꯦꯟꯁꯤꯡꯗ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯑꯃꯗꯤ ꯃꯁꯤꯒ ꯃꯔꯤ ꯂꯩꯅꯕ ꯑꯣꯏꯔꯛꯄ ꯌꯥꯕ ꯂꯩꯅꯥ ꯂꯥꯌꯦꯡꯒꯤ ꯍꯥꯏꯕꯗꯤ ꯃꯦꯟꯇꯦꯜ ꯍꯦꯜth ꯑꯦꯋꯦꯌꯔꯅꯦꯁ, ꯁ꯭ꯇ꯭ꯔꯦꯁ, ꯀꯃꯟ ꯃꯦꯟꯇꯦꯜ ꯗꯤꯁꯑꯣꯔꯗꯔ, ꯇ꯭ꯔꯤꯠꯃꯦꯟ ꯂꯤꯡꯀꯦꯖꯀꯤ ꯃꯇꯥꯡꯗ ꯃꯆꯥꯛ ꯈꯥꯏꯅ ꯋꯥ ꯉꯥꯡꯗꯨꯅ ꯃꯤꯌꯥꯝꯗ ꯋꯥꯈꯜ ꯇꯥꯍꯟꯈꯤ ꯑꯃꯗꯤ ꯄꯨꯟꯅ ꯃꯤꯑꯣꯏ 250ꯗ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯁꯤꯡꯅ ꯂꯥꯌꯦꯡꯈꯤ꯫ Manipur Sahitya Parishad Thobal District Masa Wangsingi Chahi Kunmanga Surakpa Lupa Fudongba Chahiga Mari Lainana Chahi Amachumna Pangthokadaba Korirolga Mari Lainaba Tongan-Tonganba Thoram Singi Sarukama Oina Korirol Amasung Thobal District Thakta Mahairoi Singi Saireng Thiba Changdamnabagi Thoram Ama Wangzing Sorokaibam Lekaida Leiba Child Care and Educational Foundation CCEF ki Sanglenda Pangthokri Thoram Aduda Manipuri Sahitya Parishad Thobal District Masa Wangzingi Secretary Anjit Ningthauza Pathau Mangangna Mahairoi Singna Maraibak Nungsibagi Wakalonda Korirolda Khut Tharaknabagi Damak Saireng Thiba Changdamnabagi Thoram Asi Pangthokpani Haiki Kanglup Ani Thokna Khaidoklaga Pangthokiba Saireng Thiba Changdamnaba Aduda Makok Mathang Takraba Singda Mana Mathumsu Yenthokre Aroibada Maroiba Pau Amuka Hana Pisari Tamenglongda ana layengi khudong chawba ningthina pibidaba asi lamdam asigi miyamdi naba yaroi hairibra haina puyana hairi Hujik fawbagi oina ISTV na pizaba paw matang asal losinjare mi yeng tabir bapumna mapu amukana